Akasvani Imphal Wahengbam Rajesh na pau pajari ahanbada maroiba pau Sikh Singhi Guru Nanak Dev gi chama yankai mari suba mapok kumon thoram ngasi laibak sin batungba pangthokli China da hojik oirakliba haksel gi phibam yenglaga kendra gi haksel mantraloy na sor honba nungai tabi laina dagi ngakthoknaba sexual thorang lokotnaba warep lawri amasung Telangana Vidhan Sabha Mikhal gi board khomba loigadaba noma khakta ngaisil lakpaga loinana rajniti dol singi star campaigner singna laijabi thaduna board khomli Sikh Singhi Guru Nanak Dev ki chang mga yankai mari suba mapok kumon thorong ngasi pangthokli numida siga mari lenana Rajapal Anusaya Uike amasung Mukhyamantri Nongthomam Biren na miyamda maruoina Sikh Singda yaipa paujel piri Mahaki pauzelda Rajapal Anusaya Uike hai Guru Nanak na takpiramba sing ngak na satuna amato ibagi mari hena sesil halasi Guru Nanak Dev na takpiramba kaya aduna miyoiba kunaibu chakotpa amadi nungai yaipa purak na bagidambag lamjing biba oirasanu hairi Mukhyamantri Nongthomam Biren singna mahaki pauzel da hai Guru Nanak Jayanti asi Sikh Dharma chappa singi khwaidagi senglaba kumai amani numinasida Guru asina tambiramba later lairaba singda dan tawba amadi aikhoi masel marakta amato obagi mari hena sesin hanbagi maikaida sangsilasi Guru asina takpiramba sing amadi mahaki thawjalna aikhoi bu khudong thiba kayadagi kanbiduna santi oiba chakotpa amasung nungsi chanaba porakpo oirasnu hainasu Siri Birena mahaki pauzel da hairi Kaksing Bisnupur Tamenglong Jiribam Imphal West Thawal amasung Tecnopal Jilagi mapamsingda security force na thi humbagi thabak chatakre maduda Tamenglong Jilagi Faitol Khulda saramba bunker ahum thugaikre haina police ki chairol amana hairi Assam Rifles ki civic action program gi makhada hokiba sakol sen numita Thawal Jilagi Haureibi Turel Anbi Lilongda lemna laingbi camp ama pangthokre maduda mioi chatret lom laingki amadi lemna hidak langtak enthoki hairi Amaromda Assam Rifles na Moreda laba ex-servicemen singda tangai fadaba polam sing kusinakre. Taratret suba ex-servicemen raising diega marilena na polam sing adu kusinakibani hari. Haukiba irai numita Churachandpur jilagi santing khulda thokiba lambigi khudongtiba thokdok amada mioi nipan asok apan nangki hari. Seisang khullagi district headquarter phawba lakpagi lambida mioi 15 tomba gari adu khudongtiba nangkibani. Maduda nupi ahum yauna mioi nipan soki makoibu Assam Rifles na first aid pirba matung makata na laing na bagidamak Churachandpur hospital da pukhalaki hari. Samagra Siksha Manipur na sinduna Raja Thaki quiz competition amasung manayen thobagi thoram ama ngasi Imphal gi Palace compound laiba Manipur State Film Development Society Imphal pangthok lagani thoram du education S ki commissioner S Gyan Prakash amadi director L Nandakumar Saruk yagani Imphal West, Imphal East amasung Thawal Jila da ngasi ayuk pung mga dagi numidang pung tara pawba curfew komtokli aduga Bisnupur amasung Kaksing Jilagi oinadi ayuk pung mga dagi numidang pung nipan pawba curfew komtokli Indira Gandhi National Open University IGNOU Regional Center Imphal na sinduna Manipuri lol gi matangda channel based counseling hokdopagi thorom ngasi nungtil Imphal gi North AOC de leiba Asajina complex da pangthok lagani Thoromdura Kendra gi Shiksha amasung mapan thorom Raja Mantri Dr. Rajkumar Ranjan Singh amasung IGNOU gi Vice Chancellor Professor Nageshwar Rao saruk yagani Raja gi Directorate of Environment and Climate Change ki miyang makada uripok Torangbam Laikai Welfare Organization na sinduna ngarang dasbin niyan thopagi thorom ama Sri Radha Govindaji mandap ta pangthokre thorom aduda IMC gi Municipal Commissioner Wahengbam Pradeep Kumar amadi Environment and Climate Change Bibaki Director Dr. Torangbam Rajakumar saruk yaki Manipur imagi apunba saktam saganaba campaign ama ngarang Imphal gi Pisum Lake kaithel da hokre thoromdra mioi kyana apunba gi saktam ngaktuna thamnaba wafam kaya phongdokki tabiriba pawasi Akasvani Imphal degini China da hojik oirakliba haksel gi phibam yenglaga kendra gi haksel mantraloina sor honba nungai tabi laina degi ngakthoknaba chexil thorang lokotnaba warep lore Mantraloina Raja amasung Union Territory singda khudaktagi sexual thorang lokhatnaba khangan kibani awang thangba China da angang singda sor honba nungai tabi laina santokpa hengalaliba adugi yenglaga hospital amadi public health sector singda sexual thorang lokhatnaba khangalakpani Haksel Mantraloin hai hojik oriba phibam sarkar na kumna yengsili amadi hojimaki oina mi painingai oide Raja amasung Union Territory singda COVID-19 gi matamda chanakiba operational guideline chanhanaba pauktak pikre
Asigumba laina sing oiramba yai haina singnaba sing yengchinaba su pauktak pikre. Maragasida China da angang singda sor honba nungaitabigi laina paksana sandoropodagi World Health Organization na sexual wa thamkraba matungda Manipur su laina asi sandoropod thingnaba sexual thorang lokotpa haure. Laina asigi layong thengnarabadi State Surveillance Unit da report piraknaba Integrated Disease Surveillance Program IDSP Manipurgi State Surveillance Officer Dr. K.S.S. Roshan Singh na jila singi CMO singda khangan kiba laikrabani. केंद्र सरकार ना आयुष्मान भारत हेल्थ एंड वेलनेस सेंटर बो आयुष्मान आरोग्य मंदिर हाइना आरोग्यम परमन धन्मगा मरी लेना ममिंग ओले राज्य अमसुंग यूनियन टेरिटोरी सिंग द इबा चिठी अमदा केंद्र गी हक्सेल मंत्रालय हाई लेबाग असदा लेरिबा आयुष्मान भारत हेल्थ एंड वेलनेस सेंटर बो नौना आयुष्मान आरोग्य मंदिर हाइना कौनबा पाउताक पीखरे मंत्रालय हाई ममिंग ओनबा लोरबा मफम सिंग गी फोटो सिंग वेबसाइट ता अपलोड तौरकदबनी तेलंगाना विधानसभा मिखल की बोर्ड खोंबा लोइगदब नोम खक्ता ngaisilakpaga loinana राजनीति दल सिंगी स्टार कैंपेनर सिंगा लैजबी थादुना बोर्ड खोमले बीजेपी लुसिंगबा अमसुंग प्रधानमंत्री नरेंद्र मोदी ना ngasi मेदत जिला की तो प्रांत पांगथोकपा मियांगी मिटिन अमदा वा nganggani श्री मोदी ना निर्मल दा पांगथोकपा मिखल की रैली अमदसु सरुक यागनी राज्य विधानसभा मिखल का मरी लेना नुमित हुमनी की खोंगसता प्रधानमंत्री नरेंद्र मोदी ngarang तेलंगाना दा थुंगखिबनी प्रधानमंत्री ना श्री रामचंद्र मिशन दा पांगथोकपा थौरम अमदा सरुक यागनी बाबूजी महाराज की कॉमेमोरेटिव प्लग अमा पुथोकनी गृह मंत्री अमित शाह सु ngasi tongan मफम सिंग दा पांगथोकपा मिखल की रैली अमदी रोड शो सिंग दा सरुक यागनी कांग्रेस लुसिंग राहुल गांधी मरेदी दा पांगथोकपा मियांगी मिटिन अमला सरुक यागनी केंद्र से मुख्यमंत्री चंद्रशेखर राव अमसुंग प्रदेश कांग्रेस कमिटी के प्रेसिडेंट रेवान रेड्डी लंबा तौनरी हैदराबाद ngasi numidang pangtokpa road show amada Sri Gandhi saruk yagani Karnataka ki मुख्यमंत्री सिद्धारामैया कांग्रेस लुसिंगबा दिग्विजय सिंह बीआरएस लुसिंगबा चंद्रशेखर राव न सिंगबना मिखल की मीटिंग सिंग सरuk yagani सीट चाम तरामापन लेबर राज्य विधानसभा मिखल था सिगी कुंट्रा द बोट थादनगनी बोट मसिंग दिसंबर 3 दा थीगनी राष्ट्रपति द्रौपदी मुर्मू नुमित निनी की ओडिशा खोंगसता ngarang भुवनेश्वर थुंखरे माकपु बिजू पटनायक इंटरनेशनल एयरपोर्ट राज्यपाल रघुबर दास अमसुंग मुख्यमंत्री नवीन पटनायक न ओके पारादीप पोर्ट अथॉरिटी न हौजिक यहाकी मतुंग द पांगथोकपा ही इराटपगी थौरम बोइता बंदना दा सरुक यागनी थौरम असी राज्य सिनबा थुंगबदा सही खुदिंगी पांगथोकले राष्ट्रपति न वर्चुअल ओइना पार्क अमा संगागनी अमदी पारादीप पोर्ट टाउन द नौना सागदबा रिजर्वर अमसुंग वाटर ट्रीटमेंट प्लांट की जत्रा हुनगनी राष्ट्रपति नेक्स्ट जनरेशन वेसल ट्रैफिक मैनेजमेंट एंड इंफॉर्मेशन सिस्टम सु हौदोकनी ngasi phongba pause singi maroi pau singi dama hauzik Waikhom Chitradhani leire Chitradhani Thagachari Rajesh Imphal da phongba pauche sing ngasi so amata phongnadre adum oinamak Tamenglong Times ta China da sor honba nungai tabagi laina khongjan yangna sandorakli Bharat ki haksel mantralay na masi thengnana ba sem saduna leire haiba pau ani shuba headline tawri pauche asida Israel amadi Hamas ki marakta ceasefire hokre Hamas na hostage kunmari thadorakre aduga Israel na kuntrama pan thadorakre haiba pau asishu phongli Ganfew Mail da separate administration ki dabi da Kuki Jo Singh na rajya manga da rally chatkadawri haiba pau asina ahan headline tawri Plastic bottle bank amadi poster campaign gi anishuba tangkak none jila da hokre haiba pau asishu pauche asida phongli Hills Hornbill Express ta Ansamna agitation amuk hauragani haina section warol thamkre haiba pau asina ahan headline tawre pauchi asida Manipur gi national highway singda itatatana blockade tawriba si thingnana ba bill implement tawragani haiba pau asishu phongli aduga tampaki lalholup amaga sarkar ga santi gi wari athuba matamda sanaragani haiba mukhyamantri gi wafam amadi junta gi forcing Myanmar capital city da akan ngaksel gi thabak changsin khre Lan gi fibam aruba thak yaure haiba pausing asishu pauchi asida phongli Rajesh Thagachari Chitradhani अरोइबदा मरुइबा पाव सिख सिंगी गुरु नानक देव की चौंगा यांखै मरी सुबा मपोक कुमोन थौरम ngasi लेबाक सिनबा थुंगबदा पांगथोकले चाइना दा हौजिक ओइरग्लिबा हक्सेल की फिबम येंगलगा केंद्र की हक्सेल मंत्रालय न सोर होनबा नुंगाइतबगी लाइनादगी गाकथोकनबा चेक्सिल थौरांग लौखटनबा वारेप लौरे अमसुंग तेलंगाना विधानसभा मिखली बोर्ड खोंबा लोइगदब नोमखक्ता ngaisilakpaga loinana राजनीति दल सिंगी स्टार कैंपेनर सिंगना लैजबी थादुना बोर्ड खोमली पाउ लोइजरे